Khungakpa Amadi Meecham Meeyam Phaba Lepkadabani Fakhibasing condition amata yaudana Thadoku haiduna mamang tha November 13 Kaksingda thokiba thodokta victim oihorabasinggi family singna sinduna ngasi Kaksing Kaithelda leiba nahaulai laibung mamangda miyamna wakat mifam chathakre wakat mifam adu haudringaidagi Kaksing district police ki personnel singna permit yaudana mifam famba yaroi haiduna athingba pikhi adum oinamak masing yamlaba nupi singna namduna changsillaktuna wakat mifam madu chathaki police ki maikai dagi wakat mifam adu thugainaba kayara khanna hotnaki adumoinamak Emasingna namdana wakat khongjang adu chathaki ngasigi wakat mifam aduda Universal Mother Organization UMO gi president Ima Sorojini imagi mairagi convener Ima Sujata Thawai Mirel gi ko convener Sanahanbina chingba lup kayagi luchingbi kayasu sarukyaki Mama wina susu wani changa da wate mama wani mama puna ma sama nela linje manaraga akwai puna ma kauna handana imaleba kita makau onya minasi